ngasi phong ki ba tungan tungan ba manipuri si phong singa masum thoki ba thogdo wa thok sing digi maru oi ba I pauk sing khong saraga manipur top channel gi meke digi myam na thamjagi ahan bada ngasi chief minister n biren singana ziribum district ta nongsaba sanathong inaugurate tokre aduga hairiba project asida apunba grand gate asida lupa lakh chamaga taret ka point kuntraga mapan lakh sangkhi hainisu project asida phongdorakli Mi phata badi jangan dia dekho. Amaromdana social media singa thagana rakhiba pawamana yamnamak lebak thiba pawamani athokpam arong thongda swift car amaga tata magic amaga thingjinaduna accident thokre hari accident asida gari mari akayatoi nangkhre suhadi loinana gari sing asida tonglakpa mi khra asu apan yauri amasum asopa sing hospital pukre haina social media gi platform na khena khena user ke ana thagana rakli dugu myam paw update ngaminasi paw update phangjabaga myam na thamjarake haina su channel asigi mekedi gi thamjari masum makha sa thajarak poina topa marui paw sing pijagi myam loi phok taminasi sana leibak pukai private limited na singdorakli tha sigi taraga nipan gi manipur news channel kharada amadi tha sigi kunga mathoi gi manipur local paper kharada phonglakliba sana leibak pukai private limited ki maramda phonglakliba wafam khara dugi matangda laisangthem Sanayaima maitaina sanalaibak pukai private limited gi yamlaba senpham sing puraga sen khre hariba wahi asi yumpham yaudaba loinena maral sibada senariba pi romeo hariba muisi kum sing english sing ani ga taraga mapanda sanalaibak pukai group ta accountant oina matam khara puramlaga thabaktagi potha khrabane makha tana group ka mari leina khidrabane aduga N Dinesh Hariba HR Manager asidi English singani kunga mathogi August thada staff singi support amadi guidance oina thabak puribana sana leibak pukai group ta punjaramani aduga bolka wagan amadi beneligi sub dealer lawbagi matangda amadi investor singi paisaga N Dinesh Hariba mi siga hiram amatada mari leinade aduga sana leibak pukai group ta sana yaima masa lairingi matamgidi masana responsibility lawgani investor kharagi paisa su athuba matamda akaknaba matam ama leblaga pithoknaba khangalakani aduga masana sanalaibak pukai private limited ki general manager ni haijabaduga managing director ni su haijaba tensubam angamba haiba miesidi sanalaibak private limited ka hiram amatada mari leinade sanalaibak pukai group ki chairman oiringai english singani ga kungi december da haidiba Tensubam angamba sidi group asidagi tokraba miyaini aduga karamba amuk limited asida manager amuk oiram libano kanana hapano haibisu athuba matamda khangalakadabani haina laisangthem sanayai mitaina thadorokpa sirol asida phongdorakli group asi sayesigi February 13 ta sarangthem Bikram Kauba miyoi amana chairman oina responsibility lawraba matungna sanayai masasu Nepal award ama lawnabagidamang sayesigi Mars 15 da satki chairman hek sinkiba numitagi ngasi fawba sanayaina group asigi karakpa senpam lupa ma fawba soktri eduga masigi matungda chairman sindok sinjin tawbudi marks munna khangde edubo staff mayam Pananaba haiduna HR manager ama mathoktai haibidigi Entines asibu mahakna pushilakibani aduga hobism Gita Zen mitai hairiba sina matam maduda amuk chairman oiragani haiduna oiki madugi matungdagi sanayaimaga makhoya mahakna pigadaba investor kharagi sale gi matangna wari sanakibadi lei
wari sanakhiba numit tudasu nan judicial stamp manga haidiba hogism gita jen maitaina puthoralaga ma ki mingda leiba company gi lokhat payaba sel makai lokholaga client singi manage togani haina khuyek singsu lokhi aduga matamdugi investor singi amadi shareholder singi sale singdudi business promote taunaba field amadi company gi hiram singda sangkhrabani mahakna karamna pukhi hairibano haina su hanglakli ato papa manamo mikhal mai paklabadi nupi singda thagi lupa lising amamam pigani ngasi delhi chief minister Arvindra Kejriwal na phongdokhibada English singaniga kungani thogi assembly mikhalda maki party AAP na sakti pairabadi Punjab ta leiriba nupi khudingmaki bank account singda tha khudingi oina lupa lising amamam transfer tawgani haina phongdokre magna haikibida ngasi magna laukthokpa pamlibadi Aam Admi Party na Punjab ta government semgani state aduda leiriba sahi taragani pangi mathaki nupi khudingmaki account da thagi oina lupa lising amamam transfer tawgani maduga loinana Magna lemna phangangadaba kanaba kyagi matangna pankhi all age pension phanglaba ahal oiraba nupi singna makhoi gi pension gi mathakta lupa lising amamam adumak hena phangani haki ngasidagi hauna numini gi Punjab khongsat haukiba Kejriwal na mogada miamtin phamda wangangki AAP gi mission Punjab ki makhada Kejriwal na mathangtha phawgi manungda state adugi tungan ba mapham singda satuna pangthokodaribi state mikhal gi rally sawatkani Kom English singaniga taragani thoida linkhat kiba AAP haukiba Punjab ki assembly mikhalda main opposition oina lerakhi aduma pu party gi lusingba singna makhoi ni hena mai pak pangamlagani haibigi wafam thamki haina supali atopa pawmana US da Christmas parade pangthoklingaida XUV na Thomjilakpada manga Sire nifu hena sokle United States ki Santa Hajsta Christmas ki thoram mangoina na pangthokiba angang singi program amada masing yamlaba angang singna jagoi saringai sairakta sports utility vehicle SUV gari amana ayangba khongjel thaujilaktuna thengaibada yamdrabada miyoi manga sikre aduga miyoi nifu henbana asu apan mayuna khre hairi thaudo adu bahak thengnan uhoba nupi amana pakhatna lawbigi khunjel miyamna taba phonaki thauramduda jagoi saduna leiriba naha oidiba dancer sing gari aduna thomjinki jagoi sakhiba masa nupi ama gari aduna takhairamlagani haina mi pairaba mapa amana mirakta koichen chenduna pakhatna lawbu sutanaki woke sa sarda leiba social media account singda phongdoknarakhiba matungina SUV aduna Thomjilakpada yamdrabda miyoi manga sike duga nifu henmana asu apan mayokna ki hairi aso pasing adugi marakta ka hena aruba fibam na sokpa yaukhiba maramna asibagi masingju hengalakani haina mi painari haina su pausna makhatana phongdorakli loisilakpoina topa pawamana Nepal yoga guru Ramdev ki TV channel sing hangbada government thingkhre Nepal da Yoga Guru Ramdev ki television channel anina ayaba yaudana natragana niyam indana thabak tawrabadi TV channel singe mathakta government thabak paikhatkani haina senior official amana nomaijung numita phongdokre Nepal gi Prime Minister Sire Bahadur Deuba amasum Communist Party of Nepal Maoist Center gi chairman Pushpa Kamal Dahal Prasana punna Ramdev amasum maki makhada nakshinaba thabak toba Archarya Balkrishna gi mamangda irai numita TV channel ani Asha Nepal TV amasum Patanjali Nepal TV haudoki channel singadu laining amasum yoga ga mari lenaba thoram sing sandoknabagi damaktani haina su pali adumainamak Nepal gi Department of Information and Broadcasting gi Director General Gogan Bahadur Hamadna television channel ani asina registration gi damak apply tawrokhiba leiti koibu hawdoknaba logi oiba thabak amata ngakna satkidi haina su phungdokhi aduga me hauji koina di pauk mata sai sinjarage amasum pathok sakhiba da soikiba lankhiba yaursi myam na ngakpigani matam gi maruibi I pauk sing leptana update pi jara khaina su channel sigi me kedi gi myam na thamjari and thank you